Koi meyam ngasi si tang kunma thoi thang je numit ki ayuk pung nipan makhairom tare aina lepchari ba mafam si akhoi gi puthi khal gi nahan pabda chatpa lambi ni lepchar amba porom pat chatkadaba lambi ni haibadu gi machin dani lepchari si akhoi gi sisu maitai gi yumni kusu thoibia nang kari maming ko ba ha abha class kya tamya puthi khal ni ada ngasi sini ayung angan madagi laksaraga ngasi nonini akogi South Borak ta leijagani South Borak aje binakandi ai kono uchage binakandi part 2 da leiba koi meitei singi punbham ni yam center ama oina madugi maramda madugi owner sole proprietor so ai unajaraga wari sanajage ngasi ji nahan basanta unda kumdaro ne इनाउ बसंत से मासी अखोई सोमदा टुकटुकी है टुकटुकी चेंजरे रगा मा मचा नंग इचादु लारी कराई दा तमेबा सिलचर तमी आदो हंदक थादोरिबा हुजिक परीक्षा तौरीना अदो नि मा जे आइना ngasi gi फारे ngasi नोंनिनी निमिनिनी हुमनी सी अखोई लोइना जरगा इनाउ बसंत गा लोइना जरगा इचागुमनी अदो लोइना जरगा आई मफम खरा आई न चचद्रिबा मफम खरा आई चचगे अदो हौजिकसी नुंसासी नोपोक सब साना थोए पबदा हाइबा पबदा जी ग्राम पंचायत की जीपी की ममिंग अमसुनी ने को दो मसी की लंबी सिदा चंगजरे रगा किलोमीटर अनि मु चंगी हाय किलोमीटर अनि मु हाइबा को पोरोम पाट आइना मैतै खरा खक लैये दो करमाइन तौना लैबनो अनौबरा अरिबरा आई मफम दुदा चचगे si pabda ko mane mayang ki khula si mayang ki khunu ja moi kai then ngal le bro pabda kai then di le te kai then di binane ga ta dum kai adu ga dum si pabda gp hai ba asada gp office am le office ki ma kha do moi dum ti gi dum bazar ma sa ma dum fami nga cha jon na hai jang na pi jon na adu moi na dum masa ma di le nungdang wayam dani da pam basi sandagi pung mga taru te po pam ba bayang bengali hindu bengali ra haji jida sa akhoi chali mafam se muslim area ni kadi area muslim gi area ne muslim kha tai moi khara sum kha tan jam ba dum jangai humu tarang ni jum basing je ada huji fauri bese sijo muslim area ro asi muslim area ni asi hede mita mutala lore ni mamang na lei betu ku khami se asi ga lore mo area atra ko aku uri se adu gai di desa wale bola asi mayang nu film le ko maitai phanek se li ne mai tay phanek se do moi sum ayam sekal li dum pa me na mai tay di lo ko tana amon na kai ka le so amon thang kyu kai dum lo ve myam jo am jo ba ka su ola sigai di hindustani khoi som da di gola de sawli ai bu do de sawli adu bagan ki kambu se moi bagan mak tin te moi se moi na bagan dai di moi na khitang standard wa adu sai moi je hana kar minor le ram bazar no moi je dum actually de moi je kaino da gi da koi up bihar om ne la pa jane ha na wa ngai da koi de som hindustani moi de dum lai la chu ai ba thaboi ngang to ba mayam ma yaw le moi je hai de na kan mantri oi ba moi dinesh ko la na ha na mama dinesh ko la lai mai masanu pa so mla oi ram ya hujik ti ka dra bra mamang da kagi masan pada kagi ka matung da BJP sarkar la adu matung da dema nang tok sei siga oksi la nama amon of chance pi ge na chance pi hi ba adu dum ma su dum oi re adu matung ta ba handa ki 2026 ta lai be se ma na chance pi ni adu kadai de pi da bi hai ba ngam de pi oi da mi ama PDP ni ado politics ki wari atau roji hoina
ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯔꯤꯗꯤ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯝꯁꯦ ꯃꯣꯏ ꯒꯣꯂꯥꯗ ꯁꯣꯜꯂꯤꯁꯦ ꯃꯣꯏꯅ ꯄꯥꯜꯂꯝꯕꯅꯤꯅꯅꯦ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯃꯣꯏ ꯐꯖꯅ ꯃꯣꯏ ꯂꯧꯍꯧꯔꯦ ꯐꯖꯅ ꯍꯥꯏꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗ ꯌꯥꯎꯔꯦ ꯈꯨꯗꯩꯒ ꯁꯦꯠꯂꯤꯅꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯗꯩꯁꯦ ꯂꯣꯏ ꯁꯦꯠꯂꯤ ꯑꯇꯣꯞꯄ ꯈꯨꯗꯩ ꯁꯦꯠꯂꯤ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯁꯥꯔꯤꯔ ꯃꯣꯏꯅ ꯁꯥꯔꯤꯔ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯗꯒꯤ ꯂꯩꯔꯤꯔꯣ ꯃꯩꯇꯩ ꯑꯩꯈꯣꯏ ꯌꯨꯝꯂꯛꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯣ ꯑꯗꯨ ꯐꯩꯅꯦ ꯑꯣ ꯆꯤꯡꯅꯤꯅꯦ ꯁꯤ ꯃꯇꯦꯛꯁꯤ ꯆꯤꯡꯅꯤ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯌꯧꯔꯛꯀꯗꯧꯔꯕ ꯄꯪꯊꯥꯛꯇꯤ ꯊꯥꯛꯄꯅꯦꯗ ꯂꯝꯕꯤꯁꯨ ꯐꯔꯕꯅꯤꯅ ꯑꯁꯥꯝ ꯁꯔꯀꯥꯔꯁꯦ ꯂꯝꯕꯤ ꯁꯦꯝꯕꯒ ꯑꯗꯩꯗꯤ ꯆꯦ ꯆꯥꯡ ꯁꯦꯝꯍꯟꯕꯒ ꯑꯅꯤꯁꯦ ꯅꯝꯕꯔ 1 ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯌꯨꯝ ꯈꯔ ꯇꯔꯪ ꯇꯥꯏꯁꯦ ꯁꯤ ꯌꯧꯔꯦ ꯑꯣꯖꯥ ꯌꯧꯔꯕꯣ ꯁꯤꯒꯩ ꯍꯧꯔꯦ ꯁꯤ ꯌꯨꯝ ꯃꯣꯏ ꯈꯔꯁꯦ ꯄꯣꯔꯣꯝꯄꯥꯠ ꯄꯣꯔꯣꯝꯄꯥꯠꯗ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯅꯪ ꯂꯣꯏ ꯈꯪꯉꯤ ꯈꯪꯉꯗꯤ ꯑꯈꯪꯕ ꯑꯃꯗ ꯆꯪꯁꯦ ꯁꯤ ꯑꯃ ꯂꯧꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯄꯥꯎꯗꯥꯒꯤ ꯂꯝꯈꯥꯏꯗꯣ ꯑꯗꯩ ꯁꯤꯐꯥꯎꯁꯦ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯅꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯌꯣ ꯁꯣꯝꯗ ꯍꯥꯏꯔꯣꯅꯦ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯑꯣꯏꯅꯤꯅꯦ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯄꯥꯕꯗꯥ ꯄꯨꯊꯤꯈꯥꯜꯗꯒꯤ ꯄꯥꯕꯗꯥ ꯆꯠꯄ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯂꯦꯞꯆꯔꯝꯕꯗꯨꯗꯒꯤ ꯆꯪꯉꯛꯏꯁꯤ ꯀꯤꯂꯣꯃꯤꯇꯔ 2ꯒꯨꯝꯕꯗꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦꯀꯣ 2ꯃꯨꯛ ꯑꯣꯏꯅꯤ 2ꯃꯨꯛ ꯑꯣꯏꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯖꯥꯗꯤ ꯏꯅꯥꯎ ꯍꯥꯏꯖꯔꯒꯦꯀꯣ ꯏꯅꯥꯎꯗꯤ ꯀꯩ ꯃꯤꯡ ꯀꯧꯋꯦ ꯑꯩ ꯆꯟꯗ꯭ꯔ ꯁꯤꯡ ꯀꯧꯔꯦ ꯀꯩꯌꯨꯝꯅꯣ ꯄꯨꯈ꯭ꯔꯝꯕꯝ ꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯤꯒꯦ ꯑꯩ ꯎꯒꯤ ꯊꯕꯛ ꯁꯨꯏ ꯃꯤꯁꯇ꯭ꯔꯤ ꯎꯒꯤ ꯃꯤꯁꯇ꯭ꯔꯤꯅꯦꯕ ꯀꯥꯔꯄꯦꯟꯇꯔꯅꯦꯕ ꯀꯥꯔꯄꯦꯟꯇꯔ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏ ꯈꯪꯅꯔꯤꯔ ꯄꯣꯔꯣꯝꯄꯥꯠ ꯑꯁꯤ ꯀꯔꯝꯃꯥꯏꯅ ꯇꯧ ꯈꯪꯅꯒ꯭ꯔꯤ ꯍꯥꯏꯅꯣ ꯀꯃꯥꯏꯅ ꯇꯧ ꯈꯪꯅꯔꯛꯏꯅꯣ ꯁꯤ ꯑꯍꯟꯁꯤꯡꯅ ꯍꯥꯟꯅꯗꯩꯗꯤ ꯑꯗꯨꯝ ꯁꯤꯒ ꯆꯥꯛ ꯆꯥꯕꯗꯩ ꯑꯗꯨꯝ ꯄꯣꯔꯣꯝꯄꯥꯠ ꯑꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯨ ꯆꯟꯗ꯭ꯔ ꯁꯤꯡ ꯍꯥꯏꯕꯅꯤꯀꯣ ꯏꯅꯥꯎ ꯆꯟꯗ꯭ꯔ ꯁꯤꯡꯁꯤ ꯁꯤꯗ ꯄꯣꯛꯏꯔꯥ ꯁꯤꯒ ꯄꯣꯛꯄꯅꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝꯄꯥꯠꯁꯤꯗ ꯃꯩꯇꯩꯅ ꯇꯥꯕꯁꯦ ꯑꯁꯦ ꯑꯩꯈꯣꯏ ꯏꯄꯨꯕꯣꯛꯅ ꯄꯥꯕꯣꯛꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 300ꯃꯨꯛ ꯐꯥꯕꯒꯤ ꯋꯥꯔꯤꯅꯤ ꯍꯣꯏꯅꯦ 300ꯗꯨꯕꯨꯗꯤ ꯍꯥꯏꯖꯔꯁꯅꯨꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯝ ꯀꯌꯥ ꯂꯩꯒꯦ ꯄꯣꯔꯣꯝꯄꯥꯠꯁꯤꯗ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯌꯨꯝ 3 ꯇꯥꯏ ꯁꯨꯝꯅ ꯁꯤꯒꯤ ꯀꯣꯂꯨꯞꯁꯤꯔꯥ ꯁꯤ ꯀꯣꯂꯨꯞꯁꯦ ꯌꯨꯝ 3ꯅꯤ ꯁꯤꯒꯤꯁꯦ ꯁꯤꯁꯨ ꯃꯩꯇꯩꯔꯥ ꯃꯩꯇꯩꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯃꯩꯇꯩ ꯁꯤꯁꯨ ꯃꯩꯇꯩ ꯁꯤ ꯀꯣꯂꯨꯞꯁꯦ ꯂꯣꯏ ꯃꯩꯇꯩꯅꯤ ꯁꯤꯒꯤ ꯀꯣꯂꯨꯞꯁꯦ ꯑꯗꯒꯤꯗꯤ ꯑꯁꯤ ꯍꯦꯟꯗꯣꯛꯈ꯭ꯔꯒ ꯁꯣꯝꯁꯤꯅ ꯅꯣꯡꯄꯣꯛ ꯇꯥꯔꯦꯀꯣ ꯈꯥ ꯅꯣꯡꯄꯣꯛ ꯈꯥ ꯅꯣꯡꯄꯣꯛꯅꯦꯕ ꯑꯁꯤꯒꯤ ꯈꯨꯟꯁꯤꯅ ꯊꯪꯅꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯧꯗꯥ ꯍꯥꯏꯕꯗꯣ ꯄꯣꯔꯣꯝꯄꯥꯠ ꯊꯪꯅꯕꯁꯦ ꯄꯧꯗꯥ ꯀꯧꯔꯦꯕ ꯄꯧꯗꯥ ꯀꯧꯋꯦꯕ ꯄꯧꯗꯥ ꯑꯗꯨ ꯅꯣꯏꯅ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯅ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯣꯏꯔꯦ ꯖꯦꯅꯤꯝꯁ ꯀꯥꯏꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯀꯥꯏꯅ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀ ꯑꯣꯏꯗꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯄꯣꯔꯣꯝꯄꯥꯠꯇꯨꯗꯤ ꯄꯥꯠ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯅ ꯈꯪꯉꯛ ꯐꯥꯎꯗ ꯄꯥꯠ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦꯕ ꯄꯥꯠ ꯑꯣꯏꯔꯝꯕꯗꯨ ꯄꯣꯔꯣꯝ ꯌꯥꯝ ꯐꯪꯕ ꯀꯩꯅꯣ ꯑꯣꯏꯔꯝꯕꯒꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤꯗꯁꯨ ꯄꯥꯠ ꯂꯩꯕ꯭ꯔꯣ ꯄꯥꯠ ꯂꯩ ꯀꯔꯣꯝꯗ ꯂꯩꯒꯦ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯦ ꯄꯣꯔꯣꯝ ꯌꯥꯝ ꯐꯥꯏꯅ ꯇꯥꯈꯤꯗ ꯁꯦ ꯃꯃꯥꯡ ꯁꯤꯒꯤꯁꯦ ꯄꯣꯔꯣꯝ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯤ ꯆꯤꯡꯒꯤ ꯀꯥꯔꯛꯁꯦ ꯆꯤꯡꯒꯤ ꯀꯥꯔꯛꯁꯤꯗ ꯁꯤ ꯄꯣꯔꯣꯝꯄꯥꯠꯅꯤ ꯑꯁꯤ ꯄꯣꯔꯣꯝꯁꯤꯒ ꯄꯣꯔꯣꯝ ꯐꯥꯏꯗ ꯄꯣꯔꯣꯝ ꯐꯥꯕ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯂꯩ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦꯕ ꯐꯪꯉꯤꯁꯦ ꯑꯣ ꯑꯁꯤꯅꯤ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯈ꯭ꯔꯤꯁꯦ ꯄꯥꯠꯁꯤꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤꯒꯤꯗꯤ ꯊꯣꯏꯅ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯏꯅꯛ ꯅꯛꯑꯦꯀꯣ ꯕꯤꯅꯥꯀꯥꯟꯗꯤꯁꯨ ꯅꯛꯑꯦ ꯑꯗꯒꯤ ꯑꯗꯨ ꯀꯔꯤꯅꯣ ꯌꯨꯝꯗ ꯍꯥꯟꯅꯁꯨ ꯃꯤꯁꯤ ꯂꯤꯛꯅ ꯂꯩꯔꯝꯕ꯭ꯔꯣ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯑꯣꯖꯥ ꯍꯥꯟꯅꯗꯩꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯤꯛꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯣꯒ ꯏꯄꯨꯕꯣꯛꯀ ꯃꯣꯏꯅ ꯍꯧꯔꯛꯄꯅꯦꯕ ꯑꯁꯥꯝꯗꯩ ꯂꯥꯛꯑꯒ ꯑꯁꯥꯝ ꯍꯥꯏꯁꯦ ꯅꯣꯏ ꯍꯥꯏꯁꯦ ꯍꯣꯖꯥꯏꯔꯣꯝꯗꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯆꯥꯛꯆꯥꯈꯤꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯆꯍꯤ 2 3 ꯁꯨꯔꯨꯗꯒꯦ ꯍꯣꯖꯥꯏ ꯂꯪꯀꯥ ꯍꯥꯏꯔꯤꯁꯦ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤ 1920
हाइबदी चौराकना 1920 की अद्वाइदगी कसार रोमदगी सोमजी कसार पुलपनी ने कसार हायरगा हैला कांदी करीमगंज काजी लोई यावरगा कसार रोमदगी अहल लमन लागा ताबा हौदोइने बा अदु खुंजाव लेचावर कांदा अमुक कसार रोमदा अमुक हलकपा जु यावबने बा अदु इतरदी चौराकना होय चही खरदि न नसाई चही क्या छुरे जांगी तेरे यांखै तरे सिदा पोइने बा चौराकना चही उमरा मरफु सुरमबई याय अदो कनो असम दे लई हैसे लाको रम कोई सुम कसा से लाक मणिपुर दे लाम ताबो रम मणिपुर दे असम द लाकपा असम दे कोइने अदुदी चुम्मे बा नोइना असम रोम दगी नोइना असम हाइरि जे हुजिकसु लोय हाय अद नोइना असम हाइरदी होजाई लंका रोम सिने बा हुजिकती नोइ जिजु असम ने बा अदु यारे नोइगी कनोसिदा चंद्रसिंह ngako नोइगी युम तरे सिदा करी लाइक लाइसु हाइबा मिदि कयाम यावना खरे लाइक लाइसु हाइबाबु थबाय ngang तौबदी इनाव न पामा पुलिस थबक तौरियदी पुलिस करी नो करी ओइनो खगे हाजी कांस्टेबल पुलिस नि कांस्टेबल ओरि अदगी अमना सीआरपीएफ ता अदगी अतैदी अतैना कानागा बेंगलोर दा खरा लई ओ नते लाइक बीए गा यावरब्रा बा एमए गा यावरब्रा बा आदे जाव कांग थबक तौ खरे थबक सरकार की थबक तौ यावब्रा दी हकी आर्मी पुलिस का मोय थबक मोय अनि दो अदुदगी अदु अतोप तौब्रा ऑफिस तगा थबक तौ यावब्रा बा यावद्रे बा सिगी युमजी कयुंगी युमनो असै यामबे मसान पान नो युम नाक तो करिए ये पुखरमबम आगे पुखरमबम ग करी गले पुखरमबम नाक तने बा युम तरे से सीधी अंगकपनी ने सागे यातोपम जावद्रबनी पुखरमबम आसा पाबदागी पुरोमपा सिद लैरिबा मैतै युम तरेत पुरोमपा आइज लैबा मैतै युम दोंग तरेत सी पुखरमबम नाक तने बा अदु नोइ स्वाइदी अखोई नोइगी खुनजी पाकथोक चौथोक नबगी लमदी लैरिब्रो लम लैजे वजा लैतेबा लैते इपाय पुन कोलम लम मसी सिगन खंजि लैरि ओ सिदन लोइरे असोंदा मी कुतन गरा हादी देसवाली देसवाली सिंना ग्वाला सिंना मोइन ल कोन अदु लैगेरदी हुजिक स्वाइद लौगी रेट कम हाइन तौरि लैरसु फंगोय वजा पीदे जोनदे मेनै बाई चांस जो लेन खलस बाई चांस जो ले हाय बता लमी पान लाख तरा मंगा ता हाय लमी पान कथादा सिगा यादा बिगादा ओ नोइना हुजिक खुनजी चौथोके याद्रे अदुदी नोइ युम तरे सिदगी हिंगोन चाउनरिब्रो हिंगोन का लैते वजा लै से मचे मरांग दुम मचे कोई चाय कोन अदु लौदी लैनब्रो लौ सिंग लैत्रे लैते कदम लैनदे लौसा का नाम जावदे लौसा लैबसो अमते यावदबा जावदे लाइरो न हेल अबे गांग तौ बेवा ओइने मोय अनि दुम नुआयरनी अनि दु सिग लैत्रे ओ होंगरबा ने अमा होंगरे इनाव न पादो मनी दो घाटे सकरे ना ये ककागे से लै रे अब शेयर पिता दो अदु नोइगी मीने योनगे गादी खनब लैब्रो लमसे जोनबे अंकल का नाम खन्नदे बा अदु फै इनावगी ने करी मी आई चंद्रबाबू इसिनि नावरो इसिनाव चंद्रबाबू दी कई तौरी हुजिया कई दम से तुक्ता कारण की थबक तौरी करीन मई होइने करिगुम खरदी तौता ये बा हिंगना मदि तौता रे लौसु लैते हारे लौसु लैयादे अंगांग नुपी मचा सिंगदी बंगाली मीडियम दा तमे इंग्लिश मीडियम लनाई प्राइवेट स्कूल दा अखोई अंगांग अहुम दो युमदी अम्मा अनि अहुम मरी तरे वांग बदाइदे नाला वांग खमांग चलो नालागी वांग बदा
lâu lắm cái này nữa thôi lấy nó đi thúc cái lâu cái này ở đây ha nó lấy đâm mì ฮานั่นเลยมันก็ยุ่งทุกนะครั dùng บ thuốc nó thì vậy dùng thuốc nó xa nó lùi thì vậy thế mà mang ra khuyên lâu mém đây đâm dùng dùng xa thì โอ้อาช่วงกี่สิหรอ à ชิกิยุ่มจ้ะชิจุน้อยผู้ครองมองงานตา à bukan mắm ningon bukan mắm ningon ya pak อาดูที่มวยที่ผู้ครองนิ่งอนไว้ตาดีมวยที่อัตโตไปยุ่มนักไว้นี่การยุ่ม dia ngoi cái này quay dâm กุยจำเนี่ยบ่ bây giờ mình dùng một cái dao đây hai bây giờ quay dâm mắm cái dao อาดูที่ยุ่มน้อยตาเรียสิดตารุอามาผู้ครองมั่วเองก็ à amana amana อามันน่ะกุยจำชีก็ข้าศึกเลยโลกไอ้โนชีกิจิบ่ ah se patalam ni ก็นั่งกินเนาะ ah yang begini โอ้ไปเที่ยวเวรีเนี่ยสิเดีย se memanggil nalasi aku yang begini ชีจุไม่เที่ยวเนี่ยบ่ alam อาดูlâuอุดรให้จ้ะ ui se อาดูที่lâuเลยบ่ที่ยาวดีแต่นั่น ah yang mang kata ni kharat lagi jadi satu kenam lagi se ก็น้ำเลยเตี้ยบ่มากี่ลำสิกระไรใคร asigay na ada hinggon koi gitu se หิงกวนกวยดิจ้ะ mapas se อาเสด็จหิงกวนกวยเมื่อกี้อามาสุกอีเซ่แล้วพูด asin se อาสิมากี่หิงกวนไม่เที่ยวหิงกวนหรอก nanti asa koi di hinggon กวยดีกี่ asin mapas ni nala manung se โอนาลามาลุงสิกี่ yang begini semwang sunatnya semwang sunatnya โอ้ชีขักตั้ง si kata ni ada se makatan โอ้อาดูที่รวยเนี่ยมีว่าหิงกวนที่อาดูมีตาไปยาดีมีเห็นตุกไปยาดี ada asong ni แต่แล้วมาพัมสาเรว่าว่าจะใครโดนเลยสิเด็กบินาการดิกิโลเมตรมารีให้ละสิ nei jam nei อาดูลำบีสิ pada พาเรน้อยที่อิสิงดีก็มันใจ sing yang wai aja อิสิงไปเลยเตะ la pai pi pa le sing tharak ti อิสิงทารักตรีบ่อาดูน้อยที่หุ่นใครได้ใจ goha de cha se pukri ji gei lori se pukri ni ngonung se อาดู pukri ที่น้อยอิสิงดูที่โลแล้วก็ทักปรากรมันไทย lo la thai โลแล้วก็ทักก็อ่างงางชิง นั่นเองที่ฟิกรีไฮเวย์ดรการเลยแต่โซโลอันนี้บราเกดอบราบุรงสวรรค์โอนสวรรค์โลโลบุรงสวรรค์พัมดาโลมาทักกี่ดูกันว่าตัวอารูบดูอาดูท้าวนัตรดีอ่างอาสงกีรามนกกิดูอ่างก็ยำนายฮาริโนไอ้น่าไฮโอเดรอาดูมวยรามนกกิดูเนี่ยกันดีอาคุยกันว่าดีจริงนุ่งยีนบอกคนพวกกันดีลอยพังเงิน di ต่อ lagi sing phang ya aku di lagi sing phang ni angang school tamba angang amani da unas uhal nupim sawol kaido ase dai le jong ako'y angang sing ani mag-BA pass ni Emmanuel Tamar ni angang sing do emmanuel di a pola pogido sige hakunda ano da ado di sobo manakta khang ni ado nipi do na handak high secondary exam ni ngasi ho ado adu phaina la la jangsin o kuha ma leina ko ha ma le ken si ko ha kayam lu lo ba khutlia ya ji yong ko ha se sing jen na ina tra nei do oh sana bu ya sana de sing jong batin de sing jong ko ha sidi kai de sin ne du dia hamal laga lon tho ka thei nate thak pai du di fikri haidara su yai ne ma adum borong song ga mai phamda jagi ni adu hoi ne fikri du su phai kano tawbugi ako'y pudigang iwa adu kari gino ko hawo ga ibm di kari lam ningo no kare lam ningon no ai no lagi adu kari lam ningo no ba kari khun gi no ai cái đôi cái bom làm phun thì mà khá rồi bam rampur ge khangi ai gi mau ni hai mai ma nangi rasta taroy mo ole la mana kha pang mana ta do taro siap ni se sia 이 파전은 뭐 시딘 만에 뭐 타복 떠오르디 마사는 농아이따미나 아도 타복 인강
ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯗ꯭ꯔꯒꯗꯤ ꯂꯧꯆꯥꯁꯨ ꯂꯩꯇꯦ ꯑꯃꯁꯨ ꯂꯩꯇꯦꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ai cái nó pro carong pin ꯐꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯪꯉꯒ ꯂꯣꯏ ꯊꯧꯔꯤ ꯕꯦꯝ ꯂꯥꯎ ꯋꯥꯝ ꯇꯥꯏ ꯂꯥꯎ ꯑꯃꯨꯛꯇꯪ ꯂꯥꯎꯕ ꯄꯨꯄꯨ ꯀꯧꯔꯤꯁꯤ sabon ꯂꯥꯎ da pro ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯔꯣꯅꯤꯇꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯀꯗꯥꯏꯗ ꯇꯝꯃꯤ ꯃꯤꯗꯥꯁ ꯍꯥꯏꯗꯤ ꯀꯥꯏꯗ ꯂꯩ lão ơi ꯑꯣ ai ꯕꯤꯅꯥꯀꯥꯇꯤ được lại ꯘꯥꯠꯇ thiên này ꯀꯔꯤꯗ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯣꯇꯣꯗ ꯑꯣꯇꯣ ꯚꯔꯥ ꯀꯌా ꯂꯧꯏ ꯅꯠꯇꯦ ꯑꯣ ꯅꯣꯏ ꯊꯥꯒꯤ ꯆꯠꯄ à thay sắp này ꯑꯣ ꯊꯥꯒꯤ ꯍꯤꯡꯁꯥꯞ ꯆꯠꯄ ꯑꯣ ꯐꯩ ꯐꯩ ꯅꯪ ꯅꯊꯟꯗ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨꯀꯣ ꯅꯣꯏꯗꯤ ꯃꯣꯏꯗꯤ ꯇꯝꯅꯤꯗ ꯅꯣꯏ ꯕꯕꯥꯗꯤ ꯁꯤꯌꯥꯠꯄꯤꯔꯣ ꯃꯃꯥ ꯅꯣꯏ ꯕꯕꯥ ꯀꯩ ꯊꯕꯛ ꯇꯧꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯩ ꯊꯕꯛ ꯇꯧꯔꯤꯕ company ꯀꯝꯄꯦꯅꯤ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯅꯤ ꯄꯣꯔꯣꯝꯄꯥꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯨꯟꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯁ꯭ꯀꯣꯞꯇꯤ ꯂꯩꯇ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯂꯝ à ꯂꯩꯇ꯭ꯔꯕꯅꯤꯅ lâm chỉnh đấy giờ anh nuôi sang cái đấy cả dạ ꯃꯅꯨ ꯑꯣꯏ ꯁꯤꯒꯤ ꯌꯨꯝꯁꯤꯔꯣ à sang người chỉ lọ ꯆꯪꯉꯨꯁꯤꯅꯦ ꯁꯨꯝ dân thủ lọ ꯀꯨꯞꯅ ꯍꯦꯛꯇ ꯇꯧꯔꯒꯦ à ꯑꯇꯩ ꯂꯝ ꯆꯠꯄꯗꯗꯤꯕ ꯍꯥꯊꯨ ꯍꯥꯊꯨ ꯍꯪꯍꯧꯒꯗꯕ ꯅꯍꯥꯟ à ꯔꯥꯝ ꯅꯠꯇꯦ ꯀꯩꯅꯣꯗꯤ ꯍꯤꯡꯒꯣꯜꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯄꯇꯥ à ꯇꯣ ꯑꯗꯨꯃ ꯐꯩ ꯔꯥꯝꯅꯒꯔꯒꯤꯗꯤ ꯗꯣꯈꯣꯟꯗ ꯂꯩꯌꯦ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯝꯃꯦꯕ ꯍꯪꯒꯗꯕꯅꯦꯕ ꯑꯙꯥꯔ ꯅꯨꯡꯙꯥꯔꯒꯗꯤ ꯆꯞ ꯆꯥꯅ ꯐꯪꯕ꯭ꯔꯥ thế này nguồn nông quế nó chai hay rồi ꯑꯣ ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯃꯇꯦꯛꯁꯤꯗ ꯀꯣꯏꯔꯤꯕ thế càng cổ nó cha rồi ꯑꯗꯨ ꯌꯨꯝꯗꯤ ꯀꯔꯤ ꯐꯥꯝꯅꯣ điền gì ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯑꯦ ꯐꯩꯌꯦ ꯑꯗꯨꯗꯤ ꯑꯁꯤꯠꯄ ꯄꯣꯠ ꯉꯥꯛꯇꯅꯤꯅ lấy lấy ꯄꯣꯔꯣꯝꯄꯥꯠ cái này cái gì này cả ꯑꯣ ꯏꯆꯥ ꯀꯌꯥꯅꯣ Isa na po ang makasa ni ningon ani. ꯏꯆꯥ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ BA pass ni ado Bangalore akan Guwahati dole. ꯒꯨꯋꯥꯍꯥꯇꯤꯗ ꯑꯣ ꯐꯩꯅꯦ ꯂꯥꯏꯔꯤꯛꯇꯨꯃ ꯇꯝꯍꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯕꯁꯟꯇꯅ ꯂꯣꯏ ꯈꯪꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯂꯣꯏ ꯑꯦꯃꯥꯅꯨꯑꯦꯜꯗꯤ ꯇꯝꯕ ꯉꯥꯛꯇꯅꯤ ꯑꯣ Ron he. ꯑꯣ ꯁꯣꯝꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯤ ꯑꯁꯤꯒꯤ ꯁꯝꯕꯜꯁꯤꯗ ꯂꯣꯏꯔꯕꯣ ꯑꯗꯨꯗꯤ ꯂꯩꯔꯤꯅ ꯂꯝ ꯌꯥꯝꯅ Mitay chawkhat na magi. ꯑꯗꯨꯗꯤ ꯂꯝ ꯂꯩꯔꯤ ꯀꯩꯅꯣꯅꯦ ꯅꯣꯏ ꯃꯤ ꯈꯔ Ari ꯀꯧ ma ꯀꯩꯅꯣ picharak pa jum kay ilat na magi mitay sa sete gi piraka dun. ꯑꯗ ꯏꯌꯥꯝꯕꯒꯤ ꯉꯥꯛꯇꯅꯤ ꯏꯌꯥꯝꯕꯒꯤ ꯉꯥꯛꯇꯅꯤ ꯑꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ Mo jum torak kanangon. ꯑꯩꯒꯤ ꯋꯥ ꯏꯟ ꯇꯥꯕꯅꯤ ꯏꯟ ꯆꯠꯄ ꯇꯥꯕ ꯀꯔꯤꯅꯣ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯇꯨꯝꯃꯤꯔꯣ No, ate basu kan ni. ꯀꯔꯤ ꯆꯤꯛꯏꯕ ꯍꯨꯗ ꯀꯦꯟꯗꯅꯅꯦ ꯅꯨꯡꯁꯤꯠꯁꯦ ꯑꯣ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣ ꯅꯪꯅꯦ ꯑꯁꯤꯒꯤ ꯑꯁꯣꯝꯒꯤꯗ ꯎꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯗꯤ ꯀꯩꯅꯣꯒꯤꯔ ꯃꯣꯏꯁꯦ ꯒꯣꯂꯥ ꯀꯥꯡꯕꯨ ꯒꯣꯂꯥ ꯀꯥꯡꯕꯨꯅꯦꯕ ꯆꯥꯛꯇꯦ ꯀꯔꯤ ꯍꯤꯞꯄ ꯂꯥꯛꯀꯦ ꯇꯧꯗꯣꯏꯅꯣ ꯁꯨ ꯇꯧꯕꯁꯤ ꯆꯥꯊꯣꯛꯑꯦ ꯆꯠꯂꯒ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤꯃꯤ ꯃꯣꯏꯁꯨ ꯁꯨ ꯇꯧꯗꯣꯏꯅꯤ ꯅꯣꯏꯒꯤ ꯑꯗꯨꯗꯩꯗ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯅꯪꯉꯣꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯔꯤ ꯁꯤꯗ ꯌꯥꯎꯔꯝꯃꯅꯤꯅꯦ Oh. ꯑꯩꯁ ꯀꯔꯝꯍꯥꯏꯅ Mate ꯑꯔꯣꯟ ꯑꯊꯨꯞ ꯋꯥꯔꯤꯒꯗꯤ ꯁꯥꯟꯅꯈꯤꯗꯦꯀꯣ sana. ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯔꯤ ꯂꯣꯏ ꯆꯤꯡꯗꯣꯏꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯣꯝꯒꯤꯁꯤꯗꯤ ꯒꯣꯂꯥꯔꯣ Gwala ni ja. ꯑꯗꯨ ꯅꯣꯏꯒꯤ ꯑꯗꯨꯗꯤ ꯑꯁꯤꯗ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ Sa hingon sen mapan pa. ꯁꯤ ꯃꯄꯥꯟꯁꯤꯗ ꯂꯣꯏꯔꯦ Sen loiro. ꯑꯒꯤ ꯅꯪꯒꯤ ꯀꯩꯅꯣꯁꯤꯅ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅ ꯑꯥꯕꯧ ꯀꯣꯜꯂꯤꯒ ꯍꯥꯏꯖꯤꯜꯂꯤ Abo ko le se. Lamin ko.
ꯑꯁꯤꯒꯤ ꯂꯝꯕꯦꯟꯁꯤ ꯁꯤꯗ ꯎꯔꯤꯕꯁꯤ ꯂꯝꯕꯤꯁꯤꯅꯦ ꯂꯝꯕꯤꯁꯤꯅ ꯀꯣꯜꯂꯤꯅꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯦꯕ ꯁꯤꯗꯩ ꯂꯝꯕꯤꯁꯤꯅ ꯀꯣꯜꯂꯤꯁꯤꯅ ꯍꯥꯏꯒꯗꯕꯅꯦꯕ ꯅꯪꯒꯤ ꯑꯁ ꯍꯥꯏꯗꯨꯗꯤ ꯍꯥꯏꯖꯥ ꯌꯥꯝ ꯊꯥꯞꯇꯈꯔꯦ ꯍꯥꯏꯗꯨ ꯌꯥꯗꯦꯕ ꯋꯥꯍꯩꯗꯨ ꯂꯥꯜꯂꯦꯕ ꯃꯩꯇꯩꯂꯣꯟꯗꯨ ꯂꯥꯜꯂꯦꯕ ꯑꯣ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯗꯥꯗ ꯂꯩꯔꯤꯕ ꯀꯁꯥꯔꯒꯤ ꯄꯥꯞꯗꯥ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯞꯗꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯔꯛꯏꯗꯨꯔꯥ ꯑꯗꯨ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯁꯦ ꯃꯌꯥꯡꯅꯗꯤ ꯀꯔꯤ ꯀꯧꯒꯦ ꯄꯥꯞꯗꯥ ꯑꯗꯨꯝ ꯀꯧꯔꯦ ꯄꯥꯞꯗꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯈꯨꯟꯁꯤ ꯆꯥꯎꯊꯣꯛꯅꯕ ꯂꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯐꯝꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯂꯝꯕꯤ ꯊꯣꯡꯗꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯔꯦꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯗꯒꯤ ꯀꯔꯤꯒꯤ ꯈꯔ ꯋꯥꯖꯩ ꯁꯨꯕ ꯇꯥꯟꯕ ꯍꯥꯏꯗꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗ꯭ꯔꯗꯤ ꯁꯤꯟꯐꯝ ꯑꯃ ꯁꯨꯔꯒꯗꯤ ꯐꯪꯗꯣꯏꯅꯤ ꯄꯥꯏꯔꯒ ꯁꯨꯔꯒꯗꯤ ꯐꯪꯗꯣꯏꯅꯤꯅꯦ ꯁꯨꯕꯨ ꯁꯨꯅꯤꯡꯉꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯑꯩꯁꯦ ꯑꯁꯤꯒꯗꯤ ꯑꯩꯅ ꯊꯝꯃꯤꯁꯦ ꯑꯗ ꯍꯨꯏꯁꯦ ꯁꯤꯂꯣꯡꯗ ꯂꯧꯔꯛꯏꯅꯤ ꯍꯟꯗꯛ 2,200 ꯑꯣ ꯑꯁꯤ ꯑꯃꯨꯕ ꯍꯨꯏꯁꯦ ꯑꯣ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯨꯕ ꯏꯁꯥꯅꯕꯨ ꯁꯨꯅꯤꯡꯉꯗꯤ ꯁꯨꯐꯝꯒꯤ ꯁꯨꯐꯝ ꯉꯥꯛꯇꯅꯦꯕ ꯁꯨꯗꯗꯤ ꯀꯥꯏ ꯐꯪꯒꯅꯤ ꯑꯗꯨꯅꯤ ꯁꯨꯔꯒꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯅꯤ ꯄꯣꯔꯣꯝꯄꯥꯠ ꯌꯨꯝ 8 ꯁꯤꯗꯩꯗ ꯄꯨꯈ꯭ꯔꯝꯕꯝ ꯄꯨꯈ꯭ꯔꯝꯕꯝ ꯅꯤꯉꯣꯟꯒꯤ ꯌꯨꯝ ꯑꯩꯈꯣꯏ ꯀꯣꯏꯖꯝ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨ ꯃꯁꯤ ꯌꯨꯝ 8 ꯈꯛ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯩꯇꯩꯒꯤ ꯃꯐꯝꯅꯤ ꯆꯞ ꯆꯥꯅ ꯏꯁꯤꯡꯗꯤ ꯐꯪꯗ꯭ꯔꯤ ꯏꯁꯤꯡꯗꯨ ꯒꯨꯍꯥꯗꯒꯤ ꯁꯣꯛꯏꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦ ꯏꯁꯤꯡꯗꯨ ꯃꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯋꯥꯠꯄ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯒꯤ ꯒꯥꯏꯗꯨꯗꯤ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯐꯝꯅꯦꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯁꯨ ꯆꯟꯗ꯭ꯔꯕꯥꯕꯨ ꯅꯣꯏ ꯇꯥꯁꯨ ꯆꯠꯈ꯭ꯔꯦ ꯊꯕꯛꯀꯤ ꯃꯇꯝ ꯌꯧꯔꯛꯑꯦꯅ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯅꯣꯏ ꯈꯨꯟꯁꯤꯗꯩꯗ ꯈ꯭ꯋꯥꯏ ꯆꯍꯤ ꯑꯍꯟ ꯑꯣꯏꯕꯁꯤ ꯀꯔꯤ ꯑꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯗꯣ CRPꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤ ꯁꯥꯔꯚꯤꯁ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯆꯍꯤ 70 ꯁꯨꯗ꯭ꯔꯤꯅꯦ ꯍꯥꯏꯁꯤꯅꯗꯤ ꯍꯨꯝꯐꯨ ꯁꯨꯗ꯭ꯔꯤ ꯑꯣ ꯑꯗꯨ ꯅꯣꯏꯗꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯑꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯁꯤꯅ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯂꯩꯅ ꯅꯠꯇꯦ ꯈꯨꯟ ꯃꯩ ꯀꯗꯥꯏꯗ ꯁꯪꯁꯀꯥꯔ ꯀꯥꯏ ꯇꯧꯏ ꯁꯪꯁꯀꯥꯔ ꯅꯣꯡꯄꯣꯛꯇ ꯅꯣꯡꯄꯣꯛꯀꯤ ꯀꯔꯤ ꯂꯩꯒꯦ ꯄꯥꯠꯄꯥꯟꯗꯔꯣ ꯁꯤꯗ ꯃꯩ ꯊꯥꯕꯝ ꯂꯩ ꯃꯩ ꯊꯥꯕꯝ ꯂꯩꯌꯦ ꯑꯇꯩ ꯖꯥꯇꯤꯒꯤꯁꯨ ꯊꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯝ ꯑꯣ ꯅꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯂꯝ ꯑꯣ ꯑꯗꯨꯒ ꯊꯥꯖꯩ ꯑꯗꯣ ꯏꯌꯥꯝꯕ ꯑꯃꯁꯨ ꯁꯤꯒ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯔꯤ ꯅꯣꯏꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄꯗ ꯒꯧꯔꯒꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯑꯄꯣꯛꯄꯒꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯤ ꯑꯁꯤꯒ ꯑꯅꯤ ꯁꯨꯏ ꯀꯔꯤ ꯑꯁꯤꯒ ꯇꯧꯏ ꯑꯅꯤ ꯁꯨꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯒꯧꯔ ꯙꯔꯃꯅꯤ ꯑꯗꯩꯗꯤ ꯃꯣꯏ ꯑꯅꯤꯅ ꯑꯄꯣꯛꯄꯅꯤ ꯑꯄꯣꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟꯗꯤ ꯑꯗꯨꯝ ꯇꯧꯅꯕ ꯅꯠꯇ꯭ꯔꯣ ꯇꯧꯅꯩ ꯑꯣ ꯑꯗꯨꯗꯤ ꯏꯆꯤꯟ ꯐꯩ ꯏꯅꯥꯎꯗ ꯀꯔꯤ ꯑꯗꯨꯗꯤ ꯐꯩꯅꯦ ꯑꯗꯨ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯑꯩꯈꯣꯏ ꯀꯔꯤꯝ ꯑꯗꯣ ꯑꯄꯣꯛꯄ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕꯗꯨꯅꯤ ꯀꯔꯤꯝ ꯑꯩꯈꯣꯏ ꯇꯧꯗꯦ ꯃꯁꯦꯟ ꯑꯃꯠꯇꯅꯤꯅ ꯇꯧꯔꯒ ꯃꯅꯨꯡꯗ ꯂꯩꯍꯧꯕꯗꯨꯔꯥ ꯑꯩꯈꯣꯏꯗ ꯀꯔꯤꯝꯅ ꯑꯗꯨꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯒꯦꯔꯥ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯑꯩꯈꯣꯏꯗ ꯚꯦꯗꯥꯚꯦꯗ ꯂꯩ ꯑꯗꯨ ꯐꯩ ꯑꯗꯨ ꯇꯧꯒꯗꯧꯅꯤ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯈꯨꯟꯁꯤꯒꯤꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯉꯒ ꯁꯤꯒꯤ ꯈꯨꯟꯁꯤ ꯑꯣꯖꯥꯗ ꯀꯩꯅꯣꯅꯤ ꯑꯣꯖꯥꯗ ꯋꯥ ꯑꯃ ꯍꯥꯏꯖꯗꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯅ ꯈꯔ ꯁꯨꯃꯥꯏꯅ ꯌꯥꯡꯅ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯥꯎꯈꯠꯄ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯄꯦꯜꯂꯤ ꯑꯩꯒꯤꯕꯨ ꯑꯩꯅ ꯃꯁꯤꯕꯨ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯤꯡꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏ ꯖꯥꯇꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯂꯩꯔꯤꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯩꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯐꯝꯗ ꯑꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯄꯥꯞꯗꯥ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯅ ꯀꯧꯖꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯩꯁꯤꯗ
ꯃꯩꯇꯩ ꯍꯧꯖꯤꯛ ꯌꯨꯝꯊꯣꯡ 8 ꯂꯩꯔꯤꯕꯁꯦ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯂꯝꯗꯤ ꯃꯤꯇꯣꯞꯇꯒꯤ ꯂꯩꯔꯒ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯌꯥꯝꯅ ꯃꯐꯝ ꯍꯥꯏꯗꯤ ꯃꯅꯨꯡ ꯍꯨꯟꯖꯤꯟꯕ ꯅꯠꯇꯦ ꯌꯥꯝꯅ ꯂꯝꯕꯤ ꯂꯝꯗꯥꯡ ꯆꯥꯕ ꯀꯩꯗꯧꯕ ꯏꯅꯛ ꯅꯛꯄ ꯕꯤꯅꯥꯀꯥꯟꯗꯤ ꯘꯥꯠ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯈꯔ ꯂꯩꯔꯒꯗꯤ ꯑꯆꯧꯕ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯗꯕꯅꯤ ꯑꯣꯏꯔꯅꯦꯕ ꯕꯁꯟꯇ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯉꯁꯤꯁꯨ ꯏꯅꯛ ꯅꯛꯄ ꯀꯩꯅꯣ ꯑꯣꯏꯔꯦ ꯂꯝꯕꯤ ꯊꯣꯡ ꯐꯔꯤꯗ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗ ꯃꯩꯇꯩꯒꯤ ꯃꯐꯝ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯃꯨꯜꯍꯟꯗꯅꯕ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯇꯧꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯏꯐꯨꯔꯨꯞ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇꯅꯦꯕ ꯑꯩꯅꯗꯤ ꯀꯩꯗꯧꯅꯤ ꯃꯁꯤ ꯑꯩ ꯄꯥꯎꯗꯝꯖꯕꯅꯤ ꯆꯟꯗ꯭ꯔꯕꯥꯕꯨ ꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯎꯕꯤꯔꯦꯔꯒ ꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯌꯥꯈ꯭ꯔꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ ꯈꯨꯟ ꯌꯨꯝ 8 ꯈꯛꯇ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯑꯃ ꯈꯤꯟꯕ ꯌꯥꯏ ꯀꯔꯤ ꯂꯩꯗꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯒꯤ ꯊꯕꯛ ꯊꯅꯥ ꯇꯧꯅꯅꯕ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯑꯣꯏꯁꯅꯨ ꯌꯥꯝꯅ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯁꯣꯟꯒꯤ ꯀꯥꯏꯅ ꯌꯥꯝ ꯆꯠꯂꯤꯕ ꯀꯩꯗꯧꯔꯤꯕ ꯍꯤꯟꯗꯨꯒꯤꯅꯤ ꯀꯥꯏꯅ ꯇꯧꯖꯔꯤꯕ ꯉꯥꯎꯖꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯝ ꯀꯣꯏꯕꯗ ꯒꯣꯞ ꯁꯞꯇ ꯖꯣꯝ ꯊꯥꯗꯗꯅ ꯐ꯭ꯂꯥꯏꯠꯇ ꯇꯤꯔꯊ ꯖꯇ꯭ꯔꯥꯅꯤ ꯀꯥꯏꯅ ꯆꯠꯂꯤꯕ ꯍꯤꯟꯗꯨꯁꯤꯡꯗꯨꯁꯨ ꯁꯤꯒꯨꯝꯕ ꯈꯨꯟꯁꯤꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕ ꯀꯔꯤꯗꯣ ꯑꯗꯨꯗꯁꯨ ꯁꯤꯗꯩꯁꯤꯗ ꯁꯅꯥꯃꯍꯤꯒꯤ ꯑꯣꯏꯔꯣ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯑꯣꯏꯔꯣ ꯂꯥꯏꯁꯪ ꯃꯆꯥ ꯐꯖꯕ ꯑꯃ ꯂꯝ ꯂꯩꯇꯦ ꯍꯥꯏꯁꯦ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕꯗ ꯂꯨꯄꯥ 1 ꯄꯤꯕ ꯄꯣꯠꯇꯣ ꯑꯩ 10 ꯄꯤꯔꯒꯦ 10 ꯄꯤꯔꯒꯦ ꯄꯤꯔꯣ ꯍꯥꯏꯕ ꯄꯤꯗꯕꯩ ꯋꯥ ꯂꯩꯔꯣꯏ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯁꯤ ꯂꯥꯏꯁꯪꯅꯦꯕ ꯁꯤ ꯐꯤꯕꯝ ꯂꯩꯔꯤꯃꯦꯕ ꯁꯤ ꯀꯔꯤ ꯂꯥꯏꯁꯪꯅꯣ ꯁꯦ ꯃꯍꯥꯗꯦꯕꯀꯤ ꯂꯥꯏꯁꯪ ꯃꯍꯥꯗꯦꯕ ꯂꯥꯏꯁꯪꯅꯦꯕ ꯁꯤ ꯃꯍꯥꯗꯦꯕ ꯂꯥꯏꯁꯪꯒꯁꯦ ꯀꯁꯥꯔ ꯂꯝꯗꯝꯗꯁꯨ ꯉꯥꯏ ꯃꯍꯥꯗꯦꯕ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯥꯖꯕꯅꯤ ꯍꯣꯏꯅꯦ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯁꯥꯔꯅꯤ ꯁꯤꯅꯤ ꯑꯗꯨ ꯈꯛ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ ꯐꯔꯦ ꯆꯟꯗ꯭ꯔꯕꯥꯕꯨ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯥꯏꯗꯤ ꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯅꯨꯡ ꯍꯨꯟꯖꯤꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯅꯠꯇꯦ ꯑꯗꯒꯤ ꯅꯣꯏ ꯁꯤꯗꯩꯁꯤꯗ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯍꯧꯔꯤꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯐꯝꯗ ꯑꯩꯒꯤꯕꯨ ꯑꯩ ꯊꯝꯖꯔꯤꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯇꯧꯕꯤꯕ ꯌꯥꯏꯑꯕ ꯁꯤ ꯈꯨꯟ ꯃꯨꯠꯇꯅꯕ ꯈꯨꯟ ꯃꯨꯠꯈꯤꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯎꯠꯆꯔꯛꯀꯅꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯆꯥꯎꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯑꯗꯣ ꯃꯩꯇꯩ ꯌꯨꯝꯗꯤ ꯑꯃꯈꯛꯇꯪꯒ ꯉꯥꯏꯍꯧꯔꯕ ꯂꯩꯔꯤꯑꯕ ꯑꯩ ꯃꯗꯨ ꯑꯩ ꯍꯟꯗꯛꯀꯤ ꯆꯩꯁꯦ ꯑꯩ ꯎꯠꯆꯅꯦꯕ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ